Hello, nungsiba maruplosi ngasige ayukse suki matik phajai yam nungsi ando ngasise ai ngahan akoi sidaida len takhibado adugi mathangi numita aina namawa video matik ama yenghanjagi ko yengotu sidaida phudara mise loina ma ai rose kai loina ma moi pak tak nan loin phudat lame laiga tarak aniung ka tangai ngo salori sidaida Hek nongan baga ina namawa video ne sise ai garden gi yana khalu khagi phibam kitang akoi bada lehawa singdo phudaram ba singdo lena yengo to as ando asdeida khogi farm gum tawba laidai ne ko insang na pi ga thaba adumba mafam laga smaina ga toramba yam sakani haba lena phudagraba matungda yengbada yengo to laiga singo matik lo inti singo to gora ga semta satre ngo to full loina sat pani ba gora masa mayam lai masa mayam to makanu ga tangai hore yengo masa ka tangai hore loina makien gare chai haisne andagi sisna hoji ki video ne ai ando rose kai di dum sat pa hore phudat pa khara na phudat thra zu le hoba khara na le hoba khara dum sa le huji hapta mu phara male ko len da gi bado ando matung da di dum akoi gi le hoba mapom khara le hoba single loina mak sa le huji talula sing han spring da sabun jabun sat pa talula mayam da ningo to masakti dum phajari huji su Music autumn hore hai tare ko do koi gi pambi kai di stay da kaino golden masudi onsan lagtri ando march ka april ga stay da autumn ne koi ya da spring hoba matam huji koi ya da yoksang adagi basantari tu la ko matam sida koi stay da mu naken tha oiba duita su koi rose mana kai je kitang di koi yellow masu kitang laisalak pa hore andagi lambi sorok to hoba maple tree mayam do kitang yellow masu kitang laisalak pa hore yamna budi ka oidri koi yellow masu golden masu oidri duita su khara koi gi naken thagi machu adagi nungsit hawan koi gi sitliba nungsit kai se naken thagi nungsit ki ama laidai ne ko sapu ma laidai na adi do khaka phau ba hore husik se andagi sigi geranium si yung to yam phasan satre ngo ai mamang thau geranium de ne aina mati ema smana yungsan bane ba seida nga koi gi gamla masam da nagi sina fairy tale music ne fairy tales music sengo yam tang na tarak sali sengo husik se rose sing je pambi ema da amani sali humari sali sna loire Sen Cecilia ga singo to Sen Cecilia gi manam se khunung sim ni mai manam se pink masu rose ngi manung da khwai da gi manam nung si rose ni adagi sina masak maming khang da rose ina sina Charles de Gaulle se ai kaino duga khara mana bani nobalis ka masak khara mana bani andagi sina autumn joy je sala di naken tha yorok tore naken tha yore na haibalak pagumane sigi laise sat pahora adi yengoto stay da yum khudingi garden ayamba da autumn joy se nyam thanai hai tare andegi kaino se ai umorok se yam di pandre kaino len yai thatki dana adui tar su khara lem hori ba khara se sisne hena ai gi zawdi dum lem pa na corner ni hai tare hojik ti hanoi rak tai ra khangdi ba ko kaino tore morok se yam sa ba ngamdre hawai gi dumaina mayam su tobram da habirau ni sa ba ngamdre hai ba di kitang sa ba da khoi sa ba da hen ba do kitang ha pa da dui do tore hojik se
andagi umorok sing hawaidi kainoda yam umorok mapum amga hapaga khagi yen thongba khangde ma khangde chana sarambani adubu hujikti ne tangkhai ma hapada morok sabana hale andagi sisna aigi kamphoi ne kamphoi ji hujik saba yaba matam yore neida ai adeida khamti ega leibam ure tu sisai hekto pigen dawne ngatu uru leisanaga kukan namne ai mukna sana leire sisi thanna wana bada tuyeng to sida khamte ise useki masin na yai thatlamira sega tena wayam la eba moini yai thatlamira natragana khamte ira natraga len na yai hibadugi male on len na yai hibadugi ne ai hujita yan tare andagi sina crown princess margarita ni ngo naitom sali se ngoto andagi sina Japanese marigold ne si spring da ju sale dagi autumn yoram dai da amung sale si se andagi sina ai maning na ngasai utki ba geranium do andagi mama ne si se geranium je semi shaded oiba area da yam pam bani mo se direct sunlight pam this day da ai khoi se Canberra da tai mafam da su tobra khangde ko andagi sina Benjamin Britten ne David Austin gi angang ba rose ne geranium angauba sisna mari chatpa geranium ne angauba se angang ba sigi marakta mari chasallaga satlini manase tawrise digi rally mahusagi magi post same post ne ai video yambada aina hana so hai gibdo Matum mi jengoto ada aina thong hang to ga sangak paga ma tabi ba janate ko leng lak ba janate akoi imanabi ga laiba ko hongdong moi di kitang sangmada ko phet pha yamna cheleba rally je tawde ba ma se pura koi gi atanba kaino ne ma se nupi ne yengoto ya hogala siam tanna ga hogala kane ba tande mande andagi sisna ina thoiding ball do di do matum do sen gen tawbane yamna budi semoi ko koi jabina ba mi yamde ai di thoiding se am pam sai ai thoiding ngari hawai jar si wat pa ya de hai tare ko and moi sinja aina yumda sata tar su andom ai manipur ge dum thale no handak pudi ai yumda thora adi ai yam pora kani thoiding se nagi morok so hapsan bire naga phasa na ngau thok bire nusmaina me khairaga dum yenge di mullaba se dum amaru amani charaga dum yenge nagi ngahak inthalani plate se da haidok piraga ando khara thuna bana ssc coffee grinders da kitang takhai bires da sudring da andagi sisida tilau kitang tilau nate chanam amaru amani malore dagi sing machet amalore dagi phadigom keno mana khara lore da tai hafter su sing di hafter ba su ya de ko keno se thoiding ball se and thaina khoi bo ina surak pa thoiding keno se thoiding asuba matum je sidi sumna dagi thoiding angau bane dagi morok angau bane dagi thumne adu khatane moi singne adu khatane surai se ando hujik sum akoi ne pamja ba sum hapsan bai wadani pama gi matungina flavor tilau hapiba dagi chanam hapiba dagi phadigom hapiba the khangdi ko hana su dum tawramba tawbo family budi yarangani sumaina tai janam kai hapaga sumaina su base andu akoi family dagi jamna dum sar is andagi sida hapiba phadigom mana dagi kai je yam chocho launa hapa yade ko na tata di kaino se thoiding matum do ka he na so cho law bane ba
ꯑꯗꯒꯤ ꯑꯗꯨꯗꯨꯅ ꯊꯣꯏꯗꯤꯡ ꯁꯨꯕꯒꯤ ꯍꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯎꯗꯣ ꯑꯗꯨꯏꯗꯨꯅ ꯅꯞꯍꯟꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯊꯣꯛꯄꯤꯔꯅꯤ ꯃꯇꯨꯝ ꯇꯥꯊꯣꯛꯄꯤꯔꯒ ꯁꯤ ꯑꯩꯅ ꯑꯃꯨꯛ ꯁꯦꯝꯕꯁꯤꯅꯀꯣ ꯍꯞꯇꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯏꯌꯔ ꯇꯥꯏꯠ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯄꯒ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯊꯝꯕꯗ ꯑꯗꯨꯝ ꯆꯠꯄꯅꯦ ꯑꯗꯨꯝ ꯑꯗꯨ ꯆꯥꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯇꯠ ꯇꯠꯇꯅ ꯁꯨꯅꯕꯗꯣ ꯑꯗꯨ ꯇꯧꯅꯗ꯭ꯔꯦꯗꯅꯀோ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯁꯨꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯊꯣꯛꯄꯁꯨ ꯉꯝꯗꯦ ꯃꯤ ꯌꯥꯝꯗꯕꯅꯤ나 ꯑꯗꯒꯤ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯨꯕꯁꯨ ꯇꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯏꯗꯨꯅ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯒ ꯑꯩ ꯐ꯭ꯔꯤꯖꯇ ꯑꯗꯨم ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯒꯤ ꯁꯤꯅ ꯌꯦꯜꯂꯣ ꯇꯦꯜ ꯐꯤꯁꯅꯦ ꯌꯦꯜꯂꯣ ꯇꯦꯜ ꯐꯤꯁꯁꯦ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄꯅꯦ ꯑꯗꯨ ꯁꯦꯝꯗꯣꯛꯑꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯊꯣꯛꯄꯤꯔꯦ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯇꯥꯎꯊꯣꯛꯀꯦꯅ ꯇꯧꯕꯅꯦ ꯁꯤꯗ ꯒ꯭ꯔꯥꯎꯟ ꯇꯔꯃꯔꯤꯛ ꯈꯔ ꯍꯥꯞꯄꯦ ꯒ꯭ꯔꯥꯎꯟ ꯀꯣꯔꯤꯟꯗꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯒ꯭ꯔꯥꯎꯟ ꯔꯦꯗ ꯆꯤꯂꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯣꯜꯠ ꯈꯔ ꯍꯥꯞꯄꯦ ꯂꯦꯃꯟ ꯖꯨꯁ ꯈꯔ ꯍꯥꯞꯄꯦ ꯑꯩꯅ ꯂꯦꯃꯟ ꯖꯨꯁ ꯍꯥꯞꯄꯤꯁꯦ ꯁꯤꯒꯤ ꯉꯥꯁꯦ ꯃꯅꯝ ꯈꯔ ꯀꯟꯕꯅꯦ ꯑꯗꯨꯏꯗꯨꯅꯅꯦ ꯑꯗꯨꯒ ꯃꯁꯥꯗꯤ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯇꯥꯎꯔꯕ ꯃꯇꯨꯡꯗ ꯑꯗꯣ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯏꯗꯨꯒ ꯅꯝꯅꯕ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯩꯁꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯅꯥꯀꯟꯗ ꯊꯝꯕꯤꯔꯅꯤ ꯑꯗꯒꯤ ꯑꯆꯥꯊꯥꯎ ꯈꯔ ꯁꯥꯍꯜꯂꯦ ꯑꯆꯥꯊꯥꯎ ꯁꯥꯍꯜꯂꯒ ꯉꯥꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯒ ꯅꯥꯀꯟꯁꯦ ꯈꯔ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯧꯕꯤꯔꯅꯤ ꯑꯗꯨꯝ ꯃꯨꯟꯕ ꯃꯇꯝꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯅꯀꯣ ꯃꯤꯠꯅ ꯌꯦꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯉꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯣ ꯊꯣꯡꯅꯕ ꯅꯠꯇꯦ ꯁꯤ ꯉꯥꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯔ ꯃꯨꯟꯅ ꯉꯧꯏ ꯑꯗꯣ ꯊꯣꯡꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯀꯟꯅ ꯃꯨꯟꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨ ꯊꯣꯡꯒꯗꯕ ꯅꯠꯇꯦ ꯁꯤꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯅꯥꯀꯟꯗ ꯍꯥꯞꯄꯒ ꯆꯥꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯧꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯔ ꯃꯨꯟꯅ ꯉꯧꯔꯦ ꯁꯤꯒꯤ ꯉꯥꯁꯦ ꯉꯥꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯩ ꯇꯥꯎꯊꯣꯛꯑꯒ ꯅꯨꯃꯤꯠ 2 3 4 ꯑꯗꯨꯝ ꯆꯠꯅꯕꯒꯤ ꯆꯥꯡꯗꯀꯣ ꯇꯥꯎꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯇꯥꯎꯔꯕ ꯃꯇꯨꯡꯗ ꯏꯌꯔ ꯇꯥꯏꯠ ꯀꯟꯇꯦꯅꯔ ꯑꯃꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯑꯗꯒꯤ ꯀꯨꯏꯅ ꯊꯝꯅꯤꯡꯉꯒꯅ ꯐ꯭ꯔꯤꯖꯔ ꯕꯦꯒꯁꯤꯡꯗꯣ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯇꯥꯎꯕ ꯊꯣꯡꯅꯤꯡꯕ ꯃꯇꯝꯗ ꯊꯣꯡꯅꯅꯕ ꯁꯤꯗꯤ ꯌꯥꯝꯗꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯑꯗꯨꯝ ꯂꯣꯏꯈꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯍꯥꯞꯄꯒ ꯊꯝꯃꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦꯅ ꯇꯧꯕꯅꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏꯁꯤ ꯀꯥꯂꯦꯟꯗ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯃꯣꯏꯁꯤꯡꯁꯤ ꯈꯨꯍꯥꯎꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤ ꯍꯧꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯀꯥꯡꯁꯣꯏꯁꯤꯒꯤ ꯃꯅꯝꯁꯤ ꯀꯩꯅꯣꯁꯦ ꯐ꯭ꯂꯦꯕꯔꯁꯦ ꯁꯤꯁꯤꯁꯨ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯀꯥꯡꯁꯣꯏ ꯆꯥꯗꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯉꯥꯔꯤ ꯆꯥꯗꯕꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯀꯥꯡꯁꯣꯏꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯈꯔ ꯇꯧꯖꯕ ꯋꯥꯗꯅꯤ ꯈꯨꯊꯣꯡ ꯑꯃ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯣꯏꯅꯔꯝꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯀꯥꯡꯁꯣꯏ ꯆꯥꯗꯕ ꯏꯃꯨꯡꯗꯤ ꯂꯩꯇꯦ ꯀꯥꯡꯁꯣꯏꯁꯦ ꯂꯣꯏꯅꯁꯨ ꯄꯥꯝꯅꯕ ꯏꯟꯁꯥꯡꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯊꯥꯎ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯆꯥꯔꯨꯔꯕ ꯃꯇꯨꯡꯗ ꯎꯁꯣꯞ ꯋꯥꯁꯣꯞ ꯃꯌꯥꯝ ꯆꯥꯔꯨꯔꯕ ꯃꯇꯨꯡꯗ ꯀꯥꯡꯁꯣꯏꯁꯤꯅ ꯑꯗꯨꯝ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯊꯥꯎ ꯊꯨꯝ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯁꯤ ꯀꯥꯡꯁꯣꯏꯁꯤꯗꯤ ꯇꯣꯏꯅ ꯆꯥꯅꯕ ꯏꯟꯁꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯨꯡꯁꯤꯡꯗ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗ ꯑꯩꯗꯤ ꯀꯥꯡꯁꯣꯏꯒꯤ ꯐꯦꯟꯅꯤ ꯍꯥꯏꯇꯥꯔꯦ ꯀꯥꯡꯁꯣꯏꯒ ꯏꯔꯣꯟꯕꯒꯤ ꯐꯦꯟꯅꯤ ꯑꯗꯣ ꯀꯥꯡꯁꯣꯏꯁꯤ ꯏꯔꯣꯟꯕꯗꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯏ ꯀꯣ ꯄꯨꯛ ꯅꯨꯡꯉꯥꯏꯒꯟꯗꯦꯕ ꯑꯩꯗꯤ ꯏꯔꯣꯟꯕ ꯆꯥꯔ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯀꯥꯡꯁꯣꯏꯗꯤ ꯑꯩ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯖꯗꯦ ꯑꯩ ꯍꯥꯏꯖꯗꯦ ꯀꯥꯡꯁꯣꯏꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯀꯥꯡꯁꯣꯏ ꯑꯃ ꯍꯦꯛꯇ ꯆꯥꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯗꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯃꯨꯡꯗ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤ ꯃꯁꯔꯨꯝ ꯀꯥꯡꯉꯧ ꯉꯧꯕꯤꯒꯦꯅ ꯇꯧꯕꯅꯦ ꯁꯤꯒꯤ ꯃꯁꯔꯨꯝ ꯀꯥꯡꯉꯧꯁꯦ ꯏꯁꯝ ꯌꯥꯝ ꯁꯝꯕ ꯃꯁꯔꯨꯝ ꯀꯥꯡꯉꯧꯅꯦ ꯁꯤꯒꯤ ꯃꯁꯔꯨꯝ ꯀꯥꯡꯉꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯀꯁꯨ ꯌꯥꯝ ꯊꯥꯛꯇꯕ ꯃꯁꯔꯨꯝ ꯀꯥꯡꯉꯧꯅꯦ ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯖꯤꯔꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯔꯨ ꯈꯔ ꯁ꯭ꯂꯥꯏꯁ ꯇꯧꯕ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯔꯨꯒ ꯇꯤꯜꯍꯧ ꯃꯔꯨꯁꯤꯒ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯒ ꯁ꯭ꯂꯥꯏꯠꯂꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯧꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯕꯇꯟ ꯃꯁꯔꯨꯝ
button mushroom jam saw with the saruk mari akwai quarters ta kapiraga in hapire aduga kabagabang minute mangamu makhum khumjal okhai birani ko aduga makhum khumjal laga minute mangamu thongbirani and I see the morok sadaba mi morok yam sadaba mi gini si button mushroom se diduna I morok tankhaiga morotik baga khairaga haptabani and the morok tankhai asumudo ko aduga phasana khaidoga se da hapa yam hawbani and the ground turmeric khara hapsale the ground red chili khara hape and the phadigo marudo khara takhai do khara hape the thum khara hape and the phasana okhai birani the kangsoi je ngori ni hawe hai ta and the yam su kuina samge mushroom di yam thu na munba pot ni ko and the da magi singi tang tholai da dum kamsan la pada dum munne do overcook ko so how to the mushroom se and the matang sa dum noire phadigo asoi do khara hapsen biraga ando inga sidi kangsoi je thonga morok ti metre ke gino habda ininga sai thoiding suba da hapkiba morok singdo yam saba morok ne ba the thoiding suba se oina sarani ando morok asaba thoiding suba ji jasan lagi morok me pu jasan ai si batare nai me lodra baninga sidi sini inga sigi lunch house am how re kangsoi se manam su khunung se mani Nagi sinang mathangi numitane aise lamb thongge nobane adu lamb se kanani stew gi type ta thongge dawne hando moi se the stew harga di red wine happy dagi khuthong amani ko di tarsu akhoi curry style stew do du baina thongge dawne and the hamada aise onion se phasana pana onion asawa ma to sim kyam pa do no yengala ke ko to swai mu pana yam pana soi bire and in the hana so hagi badunia to video sing that say the sigi kaino se brown onion se si white masu in uri se ko brown onion go e sigi brown onions na yam boy sin dai stay da thongwa tha ko da and the geese is na ginger kind of her lore singer lore the geese chanam gar lore and the phasa subire and the sanga thongba mama yen thongba the sanga tai ama heta thongba se ko paste hapa budi smaina suraga hapa si ma house ne hen hawe hai tare ko and the olive oil khara hapire olive oil is han bai darka laite ko dum direct dum onion slice onions and ai soybo onion sing do hapsan bire and the stay cinnamon stick and the say kaino khara cardamom and the cloves khara hapire the ha kaino sing say onion sing say and slightly kitang more time say brown or tribombo ngawirani and they the ginger garlic aside for the sugi basindo they the hapsan birani and they mean mari manga mo phasana ngawirani nasai gi kaino the ginger garlic te yaw rose smell do they the satriboba and the geese is a lamb curry pieces and the bone in sigi kano says mine home was the was in the house and the chili akara hape green chili and the taste pata ma happy taste pata se he khor ko the ngori ni the hapsala su yai music hapas dum yai si matang sida and the minute taramo kano say sa se masu walok trigo what nai ni the ngobi rani and the mind touring the somna kanda in a Greek yogurt kar laure 3 tablespoons kumboiram dong male and the ground paprika kar laure murok sa da bidane the crushed black pepper kar laure the ground cumin kar laure and the ground turmeric kar laure
ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯂꯧꯔꯦ ꯀ꯭ꯔꯁ ꯀꯣꯔꯤꯌꯦꯟꯗꯔ ꯁꯤꯗ꯭ꯁ ꯈꯔ ꯂꯧꯔꯦ ꯑꯗꯒꯤ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯀꯩꯅꯣꯗ ꯁꯤꯒꯤ ꯒ꯭ꯔꯤꯛ ꯌꯣꯒꯔꯠꯁꯦ ꯌꯥꯝꯅ ꯅꯪꯕꯅꯦꯕ ꯊꯤꯛ ꯑꯣꯏꯕꯅꯦꯕ ꯆꯨꯝꯅꯒꯤ ꯌꯣꯒꯔꯠꯇꯨꯒ ꯃꯥꯟꯅꯗꯕꯅꯦ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯪꯃꯟꯈ꯭ꯔꯦꯅ ꯑꯩꯁꯦ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯃꯨꯛ ꯏꯁꯤꯡ ꯈꯤꯇꯪ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯍꯥꯞꯄꯤꯁꯦ ꯌꯦꯡꯉꯣ ꯑꯗ ꯒ꯭ꯔꯤꯛ ꯌꯣꯒꯔꯠꯁꯤꯅ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯌꯣꯒꯔꯠꯇꯒꯤ ꯈꯔ ꯀ꯭ꯔꯤꯃꯤ ꯑꯣꯏꯕ ꯍꯦꯜꯂꯦ ꯑꯗꯨꯏꯗꯨꯒ ꯅꯪꯕꯁꯨ ꯍꯦꯜꯂꯦ ꯑꯗꯣ ꯆꯨꯝꯅꯒꯤ ꯌꯣꯒꯔꯠꯇꯣ ꯍꯥꯞꯇꯥꯔꯗꯤ ꯏꯁꯤꯡ ꯍꯥꯞꯇꯁꯨ ꯌꯥꯏ ꯑꯗꯒꯤ ꯁꯤꯅ ꯑꯂꯨꯅꯦ ꯑꯂꯨꯁꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤ ꯑꯂꯨꯅꯦ ꯑꯩꯅ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒ ꯏꯁꯤꯡꯗ ꯇꯤꯡꯊꯣꯛꯑꯒ ꯊꯝꯕꯅꯦ ꯑꯗ ꯁꯤꯁꯦ ꯀꯩꯅꯣꯁꯦ ꯑꯂꯨꯁꯦ ꯈꯔ ꯆꯥꯎꯅ ꯁꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯁꯤꯗꯩꯗ ꯍꯥꯕꯦꯅꯦꯔꯣ ꯆꯤꯂꯤꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯄꯁꯨ ꯍꯥꯎꯋꯦ ꯑꯗꯩꯗ ꯍꯥꯕꯦꯅꯦꯔꯣ ꯆꯤꯂꯤ ꯆꯥꯕ ꯉꯝꯗꯕ ꯈꯔ ꯌꯥꯎꯔꯦ ꯁꯤꯗꯩꯗ ꯑꯗꯨꯏꯗꯨꯅ ꯑꯩ ꯍꯥꯞꯇ꯭ꯔꯕꯅꯦ ꯉꯁꯤꯁꯦ ꯑꯗꯒꯤ ꯑꯩꯁꯨ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯆꯥꯅꯤꯡꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯩꯈꯣꯏ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯏꯗꯨꯅ ꯑꯩ ꯃꯣꯔꯣꯛꯁꯦ ꯈꯔ ꯌꯥꯔꯤꯉꯩ ꯍꯟꯊꯅꯕꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨ ꯌꯦꯡꯉꯨ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯣꯒꯔꯠꯀ ꯁ꯭ꯄꯥꯏꯁ ꯒ꯭ꯔꯥꯎꯟ ꯁ꯭ꯄꯥꯏꯁ ꯃꯌꯥꯝꯒ ꯃꯤꯛꯁꯆꯔꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯝ ꯁꯤꯁꯨ ꯀꯔꯤ ꯊꯣꯡꯕꯗꯨꯒ ꯑꯗꯨꯝ ꯃꯥꯟꯅꯩꯀꯣ ꯑꯗꯩꯗ ꯁꯤꯁꯤꯅ ꯁ꯭ꯄꯥꯏꯁ ꯈꯔ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯄꯥꯝꯖꯔꯒꯗꯤ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯞꯄ ꯌꯥꯏ ꯃꯤꯠ ꯃꯁꯥꯂꯥ ꯍꯥꯞꯄ ꯌꯥꯏ ꯃꯌꯥꯝ ꯍꯥꯞꯄ ꯌꯥꯏ ꯀꯣ ꯑꯗꯩꯗ ꯁꯤꯁꯤꯅ ꯈꯔ ꯆꯝꯅ ꯊꯣꯡꯕ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗꯒꯤ ꯃꯤꯠ ꯀꯔꯤ ꯀꯩꯀꯩ ꯂꯦꯝ ꯀꯔꯤ ꯀꯩꯀꯩ ꯀꯥꯏꯅ ꯊꯣꯡꯅꯕꯗꯨꯗꯒꯤ ꯁꯤꯁꯤꯅ ꯈꯔ ꯁ꯭ꯄꯥꯏꯁꯁꯦ ꯈꯔ ꯍꯟꯊꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯍꯥꯞꯄꯤꯁꯤꯡꯁꯦ ꯑꯗꯨꯏꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 40 ꯊꯣꯡꯉꯅꯤ ꯁꯤ ꯀꯩꯅꯣꯁꯦ ꯂꯦꯝꯁꯦ ꯈꯔ ꯀꯨꯏꯅ ꯆꯪꯕꯅꯦ ꯊꯣꯡꯕꯗ ꯑꯗꯨꯏꯗꯨꯒ ꯃꯤꯅꯤꯠ 40 ꯊꯣꯡꯉꯕ ꯃꯇꯨꯡꯗ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒ ꯑꯂꯨꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯒꯤ ꯏꯁꯤꯡ ꯈꯔ ꯏꯁꯥꯒꯤ ꯆꯥꯡꯗ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯞꯄ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯂꯨꯁꯤꯒ ꯉꯁꯥꯏ ꯃꯤꯠꯁꯤꯒ ꯈꯔ ꯀꯩꯅꯣ ꯊꯣꯠ ꯂꯥꯎꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯡꯕꯤꯔꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯑꯣꯚꯟꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯊꯣꯡꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯊꯣꯡꯕꯁꯨ ꯌꯥꯏ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯊꯣꯡꯉꯗꯤ ꯌꯥꯝ ꯊꯨꯕꯅꯦ ꯑꯗꯩꯗ ꯑꯩ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩ ꯄꯣꯠꯇ ꯑꯗꯨꯝ ꯊꯣꯡꯉꯒꯦꯅ ꯑꯗꯨꯝ ꯊꯣꯡꯉꯕꯅꯦ ꯁꯨꯃꯥꯏꯅ ꯄꯣꯠꯇ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯤ ꯑꯗꯨ ꯂꯣꯏꯅ ꯃꯨꯜꯂꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯦ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯤ ꯃꯨꯜꯂꯦ ꯑꯗꯨꯝ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯁꯤ ꯆꯥꯛꯀ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯕ꯭ꯔꯦꯗ ꯑꯄꯥꯝꯕ ꯑꯃꯒ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯛꯀ ꯆꯥꯕꯁꯤꯅ ꯑꯗꯨꯝ ꯑꯩꯗꯤ ꯍꯥꯎꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯐꯦꯃꯤꯂꯤꯗ ꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯆꯥꯛꯀ ꯆꯥꯔꯤꯁꯦ ꯑꯩ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯗꯤ ꯕ꯭ꯔꯦꯗꯀ ꯑꯣꯏꯅ ꯆꯥꯏ ꯑꯩꯈꯣꯏꯒꯤ ꯅꯥꯟꯒ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯂꯦꯕꯅꯤꯁ ꯕ꯭ꯔꯦꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯄꯔꯖꯤꯌꯟ ꯕ꯭ꯔꯦꯗ ꯑꯃ ꯍꯦꯛꯇ ꯃꯣꯏ ꯑꯄꯥꯝꯕ ꯕ꯭ꯔꯦꯗ ꯑꯃꯒ ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯩ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ